Hello guys, welcome back to my channel. Mayam ngasi di akoi ningsing khunda koi bulai. Jiri bam gi fajaraba mafam khara ucharake mayam da yengminasi haibo wafam achintang thamjari mayam. Mayam akoi hojik ningsing khulgi koi gi sigi mafam asi mayam na ubiramani adu yengminasi mayam. Ai gi nupina selai re akoi gi Sanathoi blog ki blog se selai re Sanathoi gi mai nupi ni sina ai ni itai ma oi ra ado si ningsing khun gi ko tani bot kara tuang ri do mayam yengo manung da changa ga yengmina si mayam kamai tawri no haibo do puira chahi mari manga mus hore changda ba changa ga yengde na ni Mam ai tiket huji lau jare tiket mari sida lupa kun ni mi amada lupa marpu tare mayam adu hoji koi chang jaba ho jarage mayam punni yengmina si chang ba se adu di changa batung da fajar ba mafam jing de yeng hanjara ge mayam da lai di mayam jing jini hoji changa dori ida chali se maning gisina ai in pini doda seki ni sina Sanathoi blog in pini doga adun kwa ma kudai ilaga chali sina ko Sanathoi ha duni mayam mai masan pi ga tv chachari nam nusi sing khun si pam si am phasai to ajabo yaudri man chatlaga fajar am lai de du hanjarake am no sabi am sara du sara su sana ai in pi jing ji ma bu ji pe na bagi da makta pani ari gi saduri mo koi budi am koi ni aduga sabagar khanjalu sabagar noi da khangrane kai wari branga macha nang jo nayum dadi chatke na ping chongam gani kagani skol ta pohon gira na masida ore na tang changa ne sida pham bari lai tra dum jingjal la dum thamne cha lang dum ta thamne sina botong khami singni hang te kada de ki hana hangam bai wani sida thari se ningsing khul fast food ay adu manung sida di karim laite fast food haraga pura ni kana am laite karim yolamde ai mahi yolamde kari yolamde ayung gan thammi yum macha sidan leiramni go kaim laite are akoi mi mari manga ma lai asi khatani lairi pham kari kara am ta laite to haming mathi ngak tani karim leiramdre koi yam wana lakchari moi yam ware angambi ka khacharak pani humang gara sino intana re tawri si humang na irure ai wana re tawri se ai maksu humang na loire yengu me mayam mengbiu koi ningsing khunda laijaba nongpok ningthau ima panthoi bi mayam na matam kui da uramaroi ado mayam yengo asi koi ujara masida manau ni mayam yamna phajai mayam kui matam kuina laklam na roi adubu mayam ngasi su khoi jiri bambi ningsing kuna se khongba leitna adum phajari mayam na lakpiu koiba yamna phajai mafam ase koiba lakpiu faja ba mafam ju ucharake mayam da mayam ina koi kum tharake tawri chacharage mafam atai su ucharake mayam da pulap emina se haibo wafam simtang thamjari mayam akoi hojik mafam amada changjari mayam yakoi na changjaga doriba mafam ase akoi gi poti karim ta laite adubu akoi posak khara madi lai adu ucharake mayam da posak poti karim laite
ꯑꯩꯈꯣꯏꯒꯤ ꯍꯥꯃꯦꯡ ꯃꯊꯤ ꯈꯔꯕꯨꯗꯤ ꯂꯩꯔꯝꯃꯤꯀꯣ ꯍꯥꯃꯦꯡ ꯃꯊꯤ ꯈꯔꯗꯤ ꯂꯩꯔꯦ ꯁꯤꯗ ꯑꯁꯤꯁꯨ ꯑꯗꯨꯝ ꯆꯅꯥꯒꯨꯝ ꯇꯧꯏ ꯍꯥꯎꯅꯤ ꯆꯥꯕꯗ ꯑꯩꯈꯣꯏ ꯃꯆꯥ ꯃꯄꯥ ꯍꯧꯖꯤꯛ ꯆꯥꯖꯔꯤ ꯅꯨꯃꯤꯠ ꯂꯩꯒꯦꯔꯖ ꯄꯥꯎ ꯂꯥꯛꯀꯅꯤ ꯂꯥꯛꯀꯅꯤ ꯂꯣꯏꯔꯦ ꯃꯇꯥꯡ ꯆꯥꯏꯗ ꯂꯣꯏꯔꯦ ꯃꯇꯥꯡ ꯆꯥꯏꯗ ꯇꯠꯈ꯭ꯔꯦ ꯗꯁꯥꯅꯤ ꯗꯁꯥꯅꯤ ꯇꯥ ꯀꯕꯣꯛ ꯂꯩ ꯏꯅꯥꯎꯆꯥꯒꯤ ꯃꯥꯒꯤ ꯑꯦꯛꯇꯤꯡꯁꯦ ꯗꯁꯥꯅꯦ ꯍꯥꯏꯕꯁꯦ ꯌꯥꯝ ꯐꯖꯕ ꯃꯥꯒꯤ ꯑꯦꯛꯇꯤꯡꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯅꯨꯃꯤꯠ ꯂꯩꯁꯦ ꯌꯥꯝꯅ ꯍꯥꯎꯋꯦ ꯍꯧꯖꯤꯛꯀꯤꯁꯦ ꯅꯨꯡꯉꯥꯏꯕꯅꯤ ngasi koi lakpagi matang yamna nungai aduga thamoisisu inou nou thoi mayamsu lakpiyo mafam sida sumaina nong phadok laaga enjoy tau tho yam nungai asi haijaningi mayam chalot koigi sanathoi blog na yam phajaba wahai ama mayamda thamjakhre yam phajaki magi wahai do mayamsu thabuk chataba numita thabuk sangba numita sumaina itu isaga koidana enjoy tawdana nungaina mafam asida koiba lakpiyu nisingkul hari mafam asidi manipur gi fajaraba mafamni adubu sit thengdramina kharabudi thire mayam kaya lakdramina mayamna toin toin lakpiragadi mafam asisu fajana fajana thamba yagani thambigadaba do phare matanga swajida mayam loisanjarage